Makhoe khali mafam asida hingba tarabadi future gi khanduna hingba tabani aduna yubi pambi sing adu masing yamna tharami aduga torban aduda yubi pambi singna help haiduna irami Sarkarna tha ama chupna search operation tawrabasu pan AM flight 6 ki mari makong amata thiba phangdaduna operation adusu sarkarna loishinki aduga Makhoe gi imung manung amadi mari mata singna Makhoe gi mathau mangam loikre newspaper dasu flash tawkre Makhoe pumnamak samudragi irol nungda lupkre haina mipum khudingna angang adubu yengduna mamittagi mapi takhiba khanghaude adubu tariba mapi adudi haraubagi pini angang aduna mipum khudingbu thamoi amuk hanna chauthokhalli lijariba wari makha puna nungshiraba marupsinga punna taminasi Tarik 15 October 1995 double luxury plane 70 passenger amadi crew member tarik kaloina San Francisco ki damak khongsal lagi passenger sing adu magi famfamda famduna kana gumna lairik paba kana gumna thungnaw dagi fajakraba leichil yenglami kana gumna tungi manglan sagatuna aduga ikhang khanghaudana famlamba seat tagi hagolaktuna ama ani nataba Makhoe mari hagolaktuna makhutta nongmai paiduna Makhoe mari aduna plane adubu hijack tawrami plane aduda tongliba passenger sing aduda nupi angang amadi ahan sing yamna pakhalami angang sing amadi nupi singi kapalawbo makholna plane manung adu pungnin nilami plane manung aduda thokliba thodok adugi matangda ATC haibadi air traffic control room da paw phangki rescue team sing sem saduna lekhi adubu minute mangagi manungda khanghaudana pan AM flight 6 radar na detect tawba ngamkhide maramdi hijacker sing hanana plan tawduna location system adubu off tawduna thamkhirami pumnamak adu oiduna su asengba khudong thiba haibadudi miyoibna control tawba ngambada awaba khudong thiba achouba akanba nonglei nungsit typhoon gumba amagi manungda plane adu leirami plane adu mafam marang khangdana sanapod amagum nonglei nungsit aduna humba maikeida plane adu koipai pairami pilot aduna kanna control tawnaba honai plane adu Pacific Ocean gi mathakta pairami haibadi chawkhraba samudragi imai tamna plane adu paitharagi pilot aduna fana kana honaduna su plane adudi prakriti gi nonglei nungsitna humduna pung amarom nonglei nungsit adubu tengnaduna lei kona thangda plane gi engine ama fail oikre aduga amuk engine amasu fail oiragi engine animak fail oirabada plane adu isingi imai tamna tapna paitharagi isingi imai shoklakpaga loinana thauna phaba passenger sing aduna hijacker sing adubu khudum chalami hijacker marimak gyan mangkhre asumna passenger sing adu akaiba thong adudagi Makhoe amamamta songtharagi miyoi khudingmak songtharagi kidnapper sing adudi manung aduda gyan mangduna lehore uchin nachin laibak laibadagi Makhoe 73 di hinghore passenger sing aduna leiriba mafam adu isingna ikoi shinba ithak ipom amadi akanba ipom marak aduda Makhoe na urami madudi apikpa chingumna maton ama tumkatuna leiba posak ama Makhoe singna mafam aduda sangsinduna haibadi Makhoe 73 mak punna mafam duda sangsilli mafam aduda thupsinduna Makhoe leirami mipum khuding thawai wana akiba amaga loinana hingani haiba Makhoe thajaramde kari tawgani haibasu gyan amat taramde plane adudi samudragi irol nungda tapna lukhirami Makhoe gi marak adudagi passenger amana mahak ningsinglagi mahaki bag ta durbin ama yaukhi haibadu laibak phabadagi mahaki bag adusu masaga konana leirami mahakna athubada durbin adubu lokthokduna maikei marida koina yenglagi asum yenglakpana mafam adudagi khajik lapna leiba island ama haibadi ithat macha ama ubo fangki mahakna khonjel hauna ithat ama leire asumna lauki mikup ama faw sonthaba tawdana iroiba haiba makai ising aduda songthaduna akiba amatta leitana ithat adugi maikeida iroijuna lakba horagi samudra manungda su achauba sakna chingba leiribani akanba ithak ipom maraktuda thawai khubakta haptuna asum iroirakpana minute kharagi matungda Makhoe 15 kungumba mafam aduda thunglami kham thengna waraduna ngaihak potharami ngaihak tang potharabagi tungda lemhoriba miyosing adusu mafam asida puraknaba Makhoena honarami adu natrabadi Makhoe loinamak siragani khanduna Makhoena ithat aduda leiramba u akangba amadi thauri semba yabasing thiduna apikpa higumba ama saduna lemhoriba sing adubu amamamta oina puraktuna Makhoe pumnamak
ꯏꯊꯠ ꯑꯗꯨꯗ ꯊꯨꯡꯂꯈꯤ ꯏꯊꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯌꯨꯕꯤ ꯄꯥꯟꯕꯤ ꯈꯔꯈꯛ ꯑꯃꯗꯤ ꯑꯁꯣꯡꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯔꯈꯛ ꯑꯗꯨꯇꯅꯤ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯃꯐꯝꯗꯨꯗ ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯂꯩꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯃꯌꯨꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯤ ꯀꯅꯥꯒꯨꯝꯕꯅ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯤ ꯀꯅꯥꯒꯨꯝꯕꯅ ꯀꯟꯅ ꯂꯥꯎꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯏ ꯊꯥꯖꯕꯁꯨ ꯉꯝꯂꯝꯗꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯗꯦꯕꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯁ꯭ꯀꯨꯜ ꯇꯤꯆꯔ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏ ꯀꯤꯕ ꯑꯃꯗꯤ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯒꯗꯕꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ ꯃꯤꯁꯇꯔ ꯗꯦꯕꯤꯠꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯅꯧꯕ ꯏꯅꯣꯠ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯑꯃꯅ ꯑꯃ ꯄꯥꯡꯅꯔꯝꯃꯤ ꯂꯨꯔꯤꯕꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯥꯏꯀꯦꯜ ꯀꯧꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯌꯨꯕꯤ ꯄꯥꯟꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥꯗꯨꯅ ꯌꯨꯕꯤ ꯈꯔ ꯍꯦꯛꯂꯝꯃꯤ ꯌꯨꯕꯤ ꯈꯔꯈꯛ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯨꯕꯤ ꯄꯥꯟꯕꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯁꯥ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯍꯥ ꯃꯆꯥ ꯑꯃ ꯇꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯁꯦꯝ ꯁꯥꯏ ꯃꯤꯁꯇꯔ ꯗꯦꯕꯤꯠꯅ ꯇꯤꯝ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯇꯤꯝ ꯑꯃꯅ ꯏꯊꯠ ꯑꯗꯨꯗ ꯆꯥꯕ ꯌꯥꯕ ꯊꯤꯔꯨꯅꯕ ꯈꯪꯍꯜꯂꯤ ꯇꯤꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯁꯦꯝꯕ ꯁꯥꯕ ꯈꯔ ꯑꯃꯅ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯈꯔ ꯍꯦꯟꯅ ꯂꯨꯕ ꯊꯕꯛꯇꯤ ꯉꯥ ꯐꯥꯕꯒꯤ ꯊꯕꯛꯅꯤ ꯅꯍꯥ ꯈꯔꯅ ꯃꯆꯤꯟ ꯇꯨꯝꯕ ꯎ ꯋꯥ ꯄꯥꯏꯗꯨꯅ ꯄꯨꯡ ꯀꯌꯥꯃꯔꯨꯝ ꯉꯥꯏꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯉꯥ ꯃꯆꯥ ꯑꯃꯈꯛ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏꯅ ꯉꯥ ꯑꯗꯨꯕꯨ ꯃꯩꯗ ꯌꯥꯏꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯍꯥꯏꯕꯗꯤ ꯈꯔ ꯈꯔ ꯌꯦꯟꯅꯗꯨꯅ ꯃꯈꯣꯏ ꯆꯥꯃꯤꯟꯅꯔꯝꯃꯤ ꯉꯥ ꯑꯗꯨꯒꯤ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯉꯥꯒꯤ ꯃꯆꯦꯠꯁꯤꯡ ꯈꯖꯤꯛ ꯈꯖꯤꯛ ꯊꯨꯡꯏ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯥꯏ ꯄꯥꯛꯄꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯥꯟꯕ ꯄꯔꯥ ꯑꯃꯁꯨ ꯇꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯐꯝꯗꯨꯗ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕ ꯇꯥꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯡ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯂꯥꯏꯛ ꯕꯇꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯈꯤꯕꯅ ꯊꯥ ꯑꯃ ꯐꯥꯖꯤꯟꯈꯤ ꯃꯈꯣꯏꯅ ꯈꯜꯂꯛꯈꯤ ꯃꯐꯝꯗꯨꯗ ꯀꯅꯥꯁꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯍꯤꯡꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯕꯤ ꯃꯅꯥ ꯑꯃꯗꯤ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡꯅ ꯀꯨꯞꯄ ꯑꯄꯤꯛ ꯑꯄꯤꯛꯄ ꯀꯥꯡꯄꯣꯛꯁꯪꯁꯤꯡ ꯃꯈꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯛꯏ ꯑꯀꯟꯕ ꯅꯣꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯀꯥꯡꯄꯣꯛꯁꯪꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯌꯨꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯃꯨꯛ ꯁꯦꯝꯒꯠꯄꯗꯗꯤ ꯍꯦꯟꯅ ꯀꯟꯕ ꯑꯃꯗꯤ ꯍꯦꯟꯅ ꯐꯕ ꯃꯈꯜꯒꯤ ꯀꯥꯡꯄꯣꯛꯁꯪꯁꯤꯡ ꯃꯈꯣꯏꯅ ꯁꯥꯕ ꯉꯝꯂꯝꯃꯤ ꯗꯔꯀꯥꯔ ꯇꯥꯕ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯝꯅꯃꯛ ꯇꯝꯕꯤꯔꯦ ꯈꯔ ꯑꯃꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯌꯥꯏꯗꯨꯅ ꯀꯪꯍꯜꯂꯤ ꯍꯥꯏꯕꯗꯤ ꯀꯨꯏꯅ ꯂꯤꯗꯨꯅ ꯊꯝꯕ ꯌꯥꯅꯅꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯔꯁꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯑꯁꯣꯛ ꯑꯄꯟ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯕ ꯇꯥꯔꯕꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯟꯗꯨꯅ ꯍꯤꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯌꯨꯕꯤ ꯄꯥꯟꯕꯤꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯌꯨꯕꯤ ꯃꯅꯥꯁꯤꯡ ꯑꯃꯗꯤ ꯌꯨꯕꯤ ꯄꯥꯟꯕꯤ ꯑꯇꯦꯛꯄꯅ ꯆꯥꯎꯅ ꯍꯦꯜꯞ ꯍꯥꯏꯅ ꯊꯥꯔꯝꯃꯤ ꯃꯔꯝꯗꯤ ꯅꯣꯡꯊꯛꯇ ꯄꯥꯏꯔꯛꯄ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡꯅ ꯎꯈꯤꯅꯕ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯔꯛꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯃꯗꯤ ꯃꯩ ꯊꯥꯗꯨꯅ ꯑꯃꯁꯨꯡ ꯃꯩꯈꯨ ꯈꯨꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕꯤꯗꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯗꯤ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯤꯡꯊꯤꯅ ꯆꯥꯕ ꯐꯪꯗꯕ ꯑꯃꯗꯤ ꯏꯁꯤꯡ ꯑꯐꯕ ꯊꯛꯇꯕ ꯋꯥꯈꯜ ꯋꯥꯕ ꯑꯃꯗꯤ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥ ꯃꯔꯛꯇ ꯂꯩꯔꯛꯄ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯅꯥꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯈꯔꯗꯤ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯆꯠꯈꯤꯕꯗ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯈꯣꯏ 73 ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ 50 ꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯁꯔꯀꯥꯔꯅ ꯊꯥ ꯑꯃ ꯆꯨꯞꯄ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕꯁꯨ ꯄꯥꯟ AM6ꯀꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ ꯅ꯭ꯌꯨꯁꯄꯦꯄꯔꯗꯁꯨ ꯐ꯭ꯂꯥꯁ ꯇꯧꯈ꯭ꯔꯦ ꯄꯥꯟ AM ꯐ꯭ꯂꯥꯏꯠ 6 ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯇ ꯃꯤꯑꯣꯏ 77 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯈꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯄꯤꯛꯄ ꯏꯊꯠ ꯑꯗꯨꯗ ꯃꯈꯣꯏ 50 ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯑꯃꯗꯤ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ
ꯑꯗꯨꯕꯨ ꯁꯪꯁꯥꯔꯅꯗꯤ ꯃꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯐꯝꯁꯤꯗ ꯍꯤꯡꯕ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯆꯍꯤ 2 ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯇꯝꯃꯤ꯫ ꯅꯣꯡꯃ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ, ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯗꯨꯅ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯃ ꯐꯪꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯕꯨ ꯏꯅꯣꯠ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯀꯠꯂꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯁꯤꯔꯒꯅꯤ ꯈꯛꯇ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯄꯨꯝꯅꯃꯛ ꯍꯤꯡꯂꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯄꯤ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯤꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯊꯃꯣꯏ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯛꯇ ꯍꯤꯡꯕ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯁꯨ ꯃꯈꯣꯏ ꯍꯤꯡꯕ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯁꯨꯝ ꯌꯦꯡꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯆꯍꯤ 10 ꯁꯨꯔꯛꯂꯦ꯫ ꯏꯊꯠ ꯑꯗꯨꯗ ꯍꯤꯡꯕ ꯑꯗꯨ ꯌꯥꯝꯅ ꯅꯤꯌꯣꯝ ꯑꯃꯗ ꯃꯈꯣꯏ ꯍꯤꯡꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯤꯁꯇꯔ ꯗꯦꯕꯤꯗꯅ ꯑꯄꯤꯛꯄ ꯁ꯭ꯀꯨꯜ ꯃꯆꯥ ꯑꯃ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤ, ꯏꯕ ꯄꯥꯕ ꯑꯃꯗꯤ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯎꯗ꯭ꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯝꯃꯤ꯫ ꯈꯔꯅ ꯉꯥ ꯐꯥꯕ, ꯈꯔ ꯑꯃꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ, ꯈꯔꯅ ꯑꯉꯥꯡꯁꯤꯡ ꯌꯦꯡꯁꯤꯟꯕ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯀꯤ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯁꯔꯚꯥꯏꯚꯦꯜ ꯗꯦ ꯍꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯏ꯫ ꯋꯥꯔꯤ ꯂꯤꯗꯨꯅ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯏ꯫ ꯏꯊꯠ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 10 ꯐꯥꯈ꯭ꯔꯦ꯫ ꯆꯍꯤ 10 ꯑꯗꯨꯗ ꯑꯉꯥꯡ 5 ꯄꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 8 ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯑꯉꯥꯡ 5, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ 46 ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯍꯤꯡꯂꯤ꯫ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯑꯆꯧꯕ ꯕꯣꯌꯤꯡ ꯑꯃ ꯄꯥꯏꯔꯛꯄ ꯎꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯊꯣꯛꯇꯨꯅ ꯀꯟꯅ ꯂꯥꯎꯏ, ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯀꯧꯏ, ꯃꯩꯈꯨ ꯈꯨꯏ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯔꯦꯝꯕ ꯑꯃꯨꯛ ꯇꯥꯔꯦ꯫ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕꯤꯗꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯀꯥꯏꯍꯜꯂꯤ, ꯑꯃꯨꯛ ꯅꯤꯡꯕ ꯀꯥꯏꯔꯕꯁꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯃꯁꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯉꯁꯤꯗꯤ ꯆꯍꯤ 13 ꯁꯨꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯍꯩ-ꯁꯤꯡꯂꯦ꯫ ꯃꯐꯝꯗꯨꯗ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤꯗꯤ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯦ꯫ ꯑꯍꯜ ꯈꯔ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯍꯦꯟꯅ ꯍꯅꯨꯁꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯍꯤ 13 ꯆꯨꯞꯅ ꯃꯈꯣꯏꯅ ꯇꯥꯔꯛꯇ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯆꯧꯕ ꯖꯍꯥꯖ ꯑꯗꯨꯒꯤ ꯍꯣꯔꯟꯒꯤ ꯃꯈꯣꯜ ꯑꯃ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯊꯥꯖꯗꯦ, ꯃꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯣꯔꯟꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯑꯉꯝꯕ ꯑꯃꯗꯤ ꯂꯩꯖꯕꯤ ꯊꯥꯛꯇ ꯂꯥꯎ ꯈꯣꯡꯏ, ꯑꯆꯧꯕ ꯃꯩꯕꯨꯟ ꯊꯥꯒꯠꯇꯨꯅ ꯖꯍꯥꯖ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯗꯛꯇꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯖꯍꯥꯖ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯖꯍꯥꯖ ꯑꯗꯨ ꯈꯥꯝꯃꯤ꯫ ꯖꯍꯥꯖꯇꯒꯤ ꯑꯦꯡꯀꯔ ꯊꯥꯗꯔꯛꯇꯨꯅ ꯖꯍꯥꯖ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯔꯚꯥꯏꯚꯦꯜ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃꯒ ꯍꯛ ꯇꯧꯅꯩ, ꯍꯔꯥꯎ ꯇꯌꯥꯝꯃꯤ, ꯅꯣꯛꯃꯤꯟꯅꯕ, ꯂꯥꯎꯕ, ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ, ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ꯫ ꯁꯥꯡꯂꯕ 13 years, ꯁꯥꯡꯂꯕ ꯆꯍꯤ 13 ꯃꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯣꯏꯈ꯭ꯔꯦ꯫ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯅ ꯕꯣꯠ ꯇꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯪꯁꯥꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯁꯍꯔꯗ ꯃꯈꯣꯏꯅ ꯊꯨꯡꯂꯕꯗ ꯁꯍꯔ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯅꯩ ꯑꯃꯗꯤ ꯊꯥꯖꯕ ꯈꯖꯤꯛꯇꯤ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯗꯥꯏꯔꯤ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯅꯣꯡꯃꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯊꯥꯖꯕ ꯐꯥꯎꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈꯤ, The Lost Survivors of Flight 6, 13 Years on the Island. ꯋꯥꯔꯤ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯑꯄꯤꯛꯄ ꯑꯁꯥ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯕꯨ ꯊꯦꯡꯅꯕ ꯉꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨꯁꯨ ꯊꯣꯛꯍꯜꯂꯤ꯫ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, 13 years of survival, ꯏꯊꯠ ꯑꯗꯨꯗ ꯀꯔꯝꯅ ꯃꯈꯣꯏ ꯍꯤꯡꯂꯝꯒꯅꯤ? ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫
Wari asi fiction story ni. Wari asibu tabiriba khwai khibingna like, comment amadi share tawiramo. Amadi makhagi hype button adusu nambiramo. Nungshiraba marupsing mathangi anauba wari amada aikhoi punna amuk thengnarasi. Ngasigidi matang asida tensinjari. Thank you everyone. Yai fare, yai fare, yai fare.